ꯃꯌꯥꯝ ꯂꯥꯛꯁꯟꯕꯤꯔꯣ ꯃꯌꯥꯝ ꯂꯥꯛꯁꯟꯕꯤꯔꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯟꯗꯛ ꯅꯧꯅ ꯔꯨꯝ ꯑꯃ ꯁꯥꯕꯗꯣ ꯑꯩꯈꯣꯏ ꯂꯣꯏꯁꯜꯂꯦꯀꯣ ꯍꯧꯖꯤꯛ ꯔꯨꯝ ꯁꯥꯕ ꯂꯣꯏꯁꯜꯂꯦ ꯍꯧꯖꯤꯛ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯜꯃꯤꯔꯥ ꯌꯦꯡꯕꯗ ꯑꯩꯈꯣꯏ ꯐꯖꯅ ꯗꯤꯁꯑꯣꯔꯗꯔ ꯍꯥꯏꯗꯤ ꯅꯥꯏꯅ ꯊꯝꯃꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯑꯣꯔꯗꯔ ꯅꯥꯏꯅ ꯌꯥꯝ ꯅꯥꯟꯅ ꯃꯑꯣꯡꯗ ꯊꯝꯃꯛꯑꯅꯤꯀꯣ ꯍꯧꯖꯤꯛ ꯁꯦꯝꯕ ꯂꯣꯏꯁꯜꯂꯦ ꯑꯩꯈꯣꯏ ꯑꯅꯝꯕꯅ ꯑꯩꯈꯣꯏ ꯃꯃꯜ ꯃꯊꯥꯒ ꯂꯣꯏꯅꯅ ꯄꯔꯦꯡ ꯁꯥꯅ ꯍꯥꯏꯕꯗꯁꯨ ꯅꯨꯡꯉꯥꯏꯕ ꯑꯣꯏꯔꯅꯤꯀꯣ ꯌꯥꯝ ꯈꯪꯗꯕ ꯍꯥꯏꯗꯤ ꯒꯣꯗ꯭ꯔꯦꯖꯀꯤ ꯃꯇꯥꯡꯗ ꯑꯗꯒꯤ ꯁꯣꯐꯥꯒꯤ ꯃꯇꯥꯡꯗ ꯂꯩꯕ ꯑꯗꯨꯝ ꯍꯪꯕꯤꯔꯛꯑꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯂꯥꯏꯚ ꯊꯥꯖꯕ ꯍꯧꯔꯦ ꯃꯃꯥꯡꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯗꯕꯁꯤꯡꯗꯣ ꯑꯩꯈꯣꯏ ꯌꯦꯡꯕ ꯐꯖꯅ ꯅꯨꯡꯉꯥꯏꯔꯅꯤꯀꯣ ꯑꯗꯩ ꯒꯣꯗ꯭ꯔꯦꯖꯇ ꯃꯃꯜ ꯃꯊꯥ ꯍꯪꯕ ꯑꯗꯒꯤ ꯐꯖꯅ ꯄ꯭ꯔꯣꯄꯔ ꯅꯥꯏꯅ ꯊꯝꯅꯕꯁꯤꯡꯗꯣ ꯍꯧꯖꯤꯛꯇꯤ ꯍꯥꯏꯗꯤ ꯃꯑꯣꯡ ꯇꯥꯅ ꯊꯝꯃꯕꯅꯤꯅ ꯍꯦꯟꯅ ꯃꯑꯣꯡ ꯇꯥꯔꯅꯤ ꯂꯥꯏꯛ ꯑꯩꯈꯣꯏ ꯂꯥꯏꯚꯁꯤꯅ ꯁꯤꯌꯔ ꯇꯧꯁꯟꯕꯤꯌꯣ ꯃꯌꯥꯝ ꯁꯤꯌꯔ ꯇꯧꯁꯟꯕꯤꯌꯣ ꯂꯥꯏꯚꯁꯤꯗ ꯁꯤꯌꯔ ꯇꯧꯁꯟꯕꯤꯌꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯒꯣꯗ꯭ꯔꯦꯖꯇ ꯍꯧꯖꯤꯛ ꯃꯈꯜ ꯃꯈꯜꯁꯨ ꯌꯥꯝ ꯌꯧꯔꯛꯑꯦꯀꯣ ꯍꯥꯟꯅ ꯂꯩꯕ ꯄꯣꯠꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯅꯧꯕ ꯄ꯭ꯔꯗꯛꯁꯨ ꯃꯌꯥꯝ ꯌꯧꯔꯛꯑꯦ ꯍꯧꯖꯤꯛ ꯁꯤꯅ ꯃꯃꯥꯏ ꯃꯔꯤ ꯐꯥꯡꯕ ꯑꯣꯏꯗꯣꯏꯅꯤꯀꯣ ꯃꯈꯥꯗ ꯗ꯭ꯔꯣꯋꯔ ꯌꯥꯎꯔꯛꯑꯅꯤ ꯗ꯭ꯔꯣꯋꯔ ꯌꯥꯎꯔꯅꯤ ꯑꯗꯨꯒ ꯁꯤꯗ ꯐꯨꯜ ꯑꯣꯏꯗꯣꯏꯕ ꯑꯣꯃꯤꯇꯥ ꯇꯈꯦꯜꯂꯝꯕꯝ 5S ꯂꯩꯕ꯭ꯔꯣ ꯃꯃꯜꯒ 5Sꯁꯦ ꯍꯧꯖꯤꯛ ꯐꯥꯎꯗꯤ ꯑꯩ ꯌꯦꯡꯖꯔꯛꯀꯦꯀꯣ ꯍꯧꯖꯤꯛ ꯃꯔꯤ ꯃꯔꯤ ꯑꯅꯧꯕ ꯄꯣꯛꯄꯁꯨ ꯌꯥꯎꯕꯅꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯌꯥꯎꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯔꯤ ꯃꯔꯤ ꯌꯦꯡꯖꯔꯛꯀꯦ ꯁꯤꯅ 4 ꯐꯦꯁ ꯑꯣꯏꯗꯣꯏꯅꯤꯀꯣ 4 ꯐꯦꯁꯇ ꯗ꯭ꯔꯣꯋꯔ ꯌꯥꯎꯕꯤ ꯌꯥꯎꯗꯕꯤ ꯐꯣꯔ ꯐꯦꯁꯇ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯄꯨꯈꯝ ꯇꯦꯡꯀꯣꯠ ꯀꯩꯀꯩ ꯊꯝꯅꯕ ꯌꯥꯔꯦꯀꯣ ꯁꯤꯗ ꯄꯨꯈꯝ ꯇꯦꯡꯀꯣꯠ ꯑꯃ ꯊꯝꯕ ꯌꯥꯔꯅꯤ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯃꯈꯥꯗ ꯗ꯭ꯔꯣꯋꯔ ꯑꯅꯤ ꯌꯥꯎꯕ ꯍꯥꯏꯇꯥꯔꯦ ꯁꯤꯁꯤꯅ ꯑꯩꯈꯣꯏ ꯁꯤꯗ ꯎꯠꯂꯤꯕꯁꯤꯡꯁꯦ ꯉꯁꯥꯏꯗꯒꯤ ꯑꯩꯈꯣꯏ ꯂꯣꯀꯦꯜ ꯃꯦꯗꯅꯤꯀꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯊꯥꯖꯕ ꯉꯥꯛꯇꯅꯤꯀꯣ ꯑꯗꯨꯒ ꯁ꯭ꯇꯤꯜ ꯑꯦꯟ ꯁ꯭ꯇꯥꯏꯜꯒꯤ ꯇꯥꯇꯥꯒꯤ ꯁ꯭ꯇꯤꯜ ꯑꯦꯟ ꯁ꯭ꯇꯥꯏꯜꯒꯤꯁꯨ ꯑꯩꯈꯣꯏ ꯎꯠꯆꯔꯛꯀꯦ ꯁꯤꯁꯨ ꯑꯩꯈꯣꯏ 4 ꯐꯦꯁ 3 ꯐꯦꯁ 2 ꯐꯦꯁ ꯃꯈꯜ ꯃꯈꯜ ꯄ꯭ꯔꯤꯟ ꯌꯥꯎꯕ ꯌꯥꯎꯗꯕ ꯃꯈꯜ ꯃꯈꯜ ꯂꯣꯏꯅꯃꯛ ꯂꯩꯀꯣ ꯁꯤꯗ ꯑꯩꯈꯣꯏ ꯎꯠꯆꯔꯤꯕꯁꯤꯡꯁꯦ ꯑꯩꯈꯣꯏ ꯂꯣꯀꯦꯜ ꯃꯦꯗꯅꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯁꯥꯕ ꯉꯥꯛꯇꯅꯤꯀꯣ ꯁꯤꯁꯦ ꯁ꯭ꯇꯤꯜ ꯑꯦꯟ ꯁ꯭ꯇꯥꯏꯜꯒꯤ ꯁꯦꯀꯦꯟ ꯐꯦꯁ ꯍꯣꯏ 2 ꯐꯦꯁ ꯍꯥꯏꯇꯥꯔꯦꯀꯣ 2 ꯐꯦꯁ ꯑꯣꯏꯕꯈꯩ ꯍꯧꯖꯤꯛ ꯃꯃꯥꯏ ꯃꯈꯥ ꯄꯥꯟꯕꯗꯣ ꯑꯩꯈꯣꯏ ꯃꯔꯤ ꯃꯔꯤ ꯎꯠꯆꯔꯛꯀꯦ ꯌꯥꯎꯕ꯭ꯔꯥ ꯌꯥꯎꯗꯕ꯭ꯔꯥ ꯑꯗꯣ ꯁꯤ ꯇꯧꯔꯛꯄꯗ ꯁꯤꯅ ꯁ꯭ꯇꯤꯜ ꯑꯦꯟ ꯁ꯭ꯇꯥꯏꯜꯒꯤ ꯑꯣꯏꯗꯣꯏꯅꯤꯀꯣ 3 ꯐꯦꯁ 2 ꯐꯦꯁ ꯃꯌꯥꯝ ꯌꯥꯎꯔꯦ ꯐꯥꯏꯚ ꯐꯦꯁꯇꯤ ꯍꯧꯖꯤꯛꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯂꯩꯇ꯭ꯔꯤ ꯂꯩꯇꯕ ꯃꯥꯜꯂꯦꯀꯣ ꯑꯗꯨꯅ 3 ꯐꯦꯁꯀꯨꯝꯕ 4 ꯐꯦꯁꯀꯨꯝꯕ ꯉꯥꯛꯇ ꯂꯩꯌꯦ 4 ꯐꯦꯁꯀꯨꯝꯕ 3 ꯐꯦꯁꯀꯨꯝꯕ ꯉꯥꯛꯇ ꯂꯩꯌꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ 4 ꯐꯦꯁ ꯍꯧꯖꯤꯛ ꯑꯣꯏꯕꯗꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯖꯒꯥꯗꯣ ꯍꯥꯟꯅ ꯁ꯭ꯋꯥꯏꯗ ꯊꯝꯃꯝꯕꯈꯩꯗꯣ ꯁ꯭ꯋꯥꯏꯗ ꯊꯝꯃꯝꯃꯒꯩꯁꯦ ꯂꯣꯏꯅꯃꯛ ꯍꯥꯡꯉꯕꯅꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯩꯅꯣꯗ ꯂꯥꯛꯅꯕ ꯑꯁꯣꯝꯒꯤ ꯅꯥꯀꯟꯗ ꯑꯩꯈꯣꯏ ꯁꯣꯐꯥꯈꯩ ꯑꯗꯒꯤ ꯑꯜꯃꯤꯔꯥꯒ ꯂꯣꯏ ꯄꯨꯔꯛꯄ ꯍꯧꯔꯦꯀꯣ ꯁꯣꯐꯥ ꯁꯦꯠꯁꯨ ꯃꯈꯜ ꯃꯈꯜ ꯃꯑꯣꯡ ꯇꯥꯅ ꯌꯦꯡꯕ ꯅꯨꯡꯉꯥꯏꯔꯅꯤ ꯍꯥꯏꯗꯤ ꯑꯣꯔꯗꯔ ꯅꯥꯏꯅ ꯑꯁꯣꯝꯗ ꯐꯖꯅ ꯅꯥꯟꯅ ꯊꯝꯕ ꯍꯧꯔꯛꯑꯅꯤꯕꯀꯣ ꯑꯗꯨꯅ ꯁ꯭ꯄꯦꯁ ꯃꯌꯥꯝ ꯍꯥꯡꯇꯣꯔꯛꯑꯦ ꯍꯧꯖꯤꯛ ꯁꯤꯗ ꯁꯣꯐꯥꯁꯦ ꯁꯨꯃꯥꯏꯅ ꯊꯝꯃꯝꯕꯁꯤꯡꯁꯦ ꯑꯁꯤ ꯀꯥꯗ ꯂꯣꯏꯅꯃꯛ ꯁꯤꯐ ꯇꯧꯔꯛꯑꯅꯤꯕ ꯁꯣꯐꯥꯈꯩꯁꯤꯀꯣ ꯑꯗꯨꯝ ꯍꯦꯟꯅ ꯃꯑꯣꯡ ꯇꯥꯔꯛꯑꯅꯤ ꯑꯗꯨꯗꯤ ꯍꯥꯏꯗꯤ ꯂꯣꯏꯅꯃꯛ ꯁꯦꯠꯇꯣ ꯂꯣꯏꯅꯃꯛ ꯊꯝꯃꯛ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯃꯃꯜ ꯃꯊꯥ ꯍꯥꯏꯕꯗꯁꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯅꯤꯕ ꯁꯣꯐꯥ ꯁꯦꯠ ꯑꯣꯃꯤꯇꯥ ꯇꯈꯦꯜꯂꯝꯕꯝ ꯁꯣꯐꯥ ꯁꯦꯠꯁꯦ ꯑꯩꯈꯣꯏ ꯂꯨꯄꯥ ꯂꯤꯁꯤꯡ ꯃꯥꯒꯤ ꯁ꯭ꯇꯥꯔꯇꯤꯡ ꯄ꯭ꯔꯥꯏꯁ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯂꯨꯄꯥ ꯂꯤꯁꯤꯡ ꯑꯗꯣꯝꯅ 40 ꯄꯤꯕꯁꯨ ꯂꯩ 50 ꯄꯤꯕꯁꯨ ꯂꯩ 30 ꯄꯤꯕꯁꯨ ꯂꯩ ꯑꯗꯒꯤ ꯑꯗꯨꯒꯤ ꯃꯊꯛꯇ 70 ꯇꯥꯕꯁꯨ ꯂꯩ 80 ꯇꯥꯕꯁꯨ ꯂꯩ ꯑꯗꯣꯝ ꯑꯗꯣꯝꯒꯤ ꯑꯄꯥꯝꯕꯅꯤꯀꯣ ꯑꯗꯨꯗ ꯍꯧꯕꯗꯤ ꯑꯩꯈꯣꯏ 40 ꯑꯗꯨꯋꯥꯏꯗꯩ ꯑꯗꯨꯝ ꯐꯪꯕ ꯍꯧꯔꯅꯤꯀꯣ ꯂꯛꯁꯃꯤ ꯆꯅꯨ ꯒꯨꯗ ꯏꯚꯤꯅꯤꯡ ꯁꯨꯁꯃꯤꯇꯥ ꯔꯥꯖꯀꯨꯃꯥꯔꯤ ꯈꯔꯥꯅꯣ ꯁꯨꯁꯃꯤꯇꯥ ꯔꯥꯖꯀꯨꯃꯥꯔꯤ ꯀꯩ ꯍꯥꯏꯅꯣ ꯑꯝꯇꯪ ꯍꯥꯏꯕꯤꯔꯛꯑꯣ
Lakshmi Chanu kay no like se ay na ihan halijugo to sambiro mayam Susmita Rajkumari ji kay haino ay gyan ta jidem tanga haibiro ko 40 kg 40 kg photo yengjaji amta omita takhelambam 40 gi je hojik lairam hoi check to jage ko ado hojik hojik laite ta ka su mem ke ma bi ngai oi de ta sin hojik august ki first week ta hoi sofa je set haji hojana gari lo yorani ko gari ani hume ni yorani duna sofa di pai rani adu matam yo august ki first week hoi ju ku de ko nong ni la ngare hoi yoksin na ba loi lambi je lai ra bane hojik live Susmita Rajkumari live sida oina tharbo live se akoi Facebook tu sai Instagram tu sai YouTube tu sai du haji oina koi YouTube tu thak rakani ko hoi lima thai leather oiba lai ko aduna atom apam mane ado yo kodi maman haji macha de hoga to ba dum 70 80,000 ta ba du bokta lama yo ra ani je yo ko yo ani 40 비가 50 비가 너무 여러 아니 해도 세타라 스마리 차 좀 만지 ngasi larse hoi tim ni ko hoi da san to mana ta pi ba do ri thok chin kala ko ni na ko na mu substitute ko ni Milton की फ्लास्क अंत यंगे ऑफर ले दी लक्ष्मी चनु मिल्टन की फ्लास्क ऑफर ले ये अदो कोई प्राइस का ऑफर तो कोई कोना हाइजर की को हजी चला के हजी PRM मंगा मी ओने खली ने ओ अहान बथा बने कोई अदम ततुना कोई सोय बे याव ता को कोई मेकअप तो होना जरा के ꯑꯩꯒꯤꯗꯤ ꯁꯤꯌꯔ ꯌꯥꯝꯃꯟꯗꯅ ꯆꯟꯗ꯭ꯔꯦ ꯂꯛꯁꯃꯤ ꯆꯅꯨ ꯁꯤꯒꯤ ꯍꯣꯜꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗꯁꯨ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯑꯜꯃꯤꯔꯥ ꯎꯠꯄ ꯃꯇꯝꯗꯁꯨ ꯑꯗꯒꯤ ꯁꯣꯐꯥ ꯊꯝꯕ ꯃꯇꯝꯗꯁꯨ ꯌꯥꯝꯅ ꯄ꯭ꯔꯣꯄꯔ ꯅꯥꯏꯅ ꯊꯝꯈꯤꯗꯕꯗꯣ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯍꯟꯗꯛ ꯅꯧꯅ ꯀꯥ ꯑꯃ ꯑꯩꯈꯣꯏ ꯑꯦꯛꯁꯇꯦꯟ ꯇꯧꯖꯕꯅꯦꯕꯀꯣ ꯑꯗꯨꯅ ꯀꯥꯁꯦ ꯍꯧꯖꯤꯛ ꯑꯜꯃꯤꯔꯥꯒ ꯂꯣꯏ ꯊꯝꯕ ꯍꯧꯔꯦ ꯑꯗꯨꯗ ꯁꯤ ꯃꯌꯥꯏꯁꯦ ꯑꯩꯈꯣꯏ ꯁꯣꯐꯥ ꯂꯣꯏꯅꯃꯛ ꯊꯝꯃꯛꯈꯤꯅꯤꯀꯣ ꯑꯗꯨꯅ ꯍꯦꯟꯅ ꯄ꯭ꯔꯣꯄꯔ ꯑꯣꯏꯔꯛꯑꯅꯤ ꯑꯗꯨꯒ ꯌꯦꯡꯕꯗꯁꯨ ꯅꯨꯡꯉꯥꯏꯔꯅꯤ ꯍꯥꯏꯗꯤ ꯁꯣꯐꯥ ꯊꯝꯕ ꯃꯇꯝꯗ ꯁꯦꯞ ꯆꯥꯗꯅ ꯊꯝꯕꯗꯣ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯕꯅꯦꯕ ꯑꯗꯨꯅ ꯁꯦꯞ ꯆꯥꯅ ꯊꯝꯃꯅꯤꯕ ꯑꯗꯨꯅ ꯍꯦꯟꯅꯁꯨ मथंग लाख मतंददी हेना नुंगायनी हाइतारे अलमीरा गुंबा खनबा सोफा गुंबा खनबैदी कैसाम सिल्विया 4 फेसे या ओइजे गोजेस 4 फेस हाइजे करंबो ओइदनो हाइदि स्टिलिन स्टाइल ओइजरा नत्रगना कोई मणिपुर साजाबसु ओइजरा अदुता हाइबिरो कैसाम सिल्विया ब्लू उकु गोजेस टू क्या पीजे ब्लू उकु सीजे ओदरा सीजे मैम सीजे ओदरा सुस्मिता राजकुमारी ब्लू पूरे सीजे ओदरा ब्लू पूरे से क्या पीजे मणिपुर की सीजे कोई स्टिलिंग स्टाइल की टू फेस ओदनी को क्या है हम दोतर के इन भी में बैठे पोज हम लिंग लाओ कोดูकोई इधर ड्रॉवर लाने को Rồi, giờ tôi lọc cái là đi mong gì tôi cũng mới đi đào thì cô sẽ ăn linh nhau rồi cô ở đây mai pricing cái cô hay rất là cái gì gì bây giờ selling price của yêu là gì 31,400 tôi rồi con bây giờ 31,400 tôi bây giờ sử dụng cái là tiền tiêu dùng giá rẻ tại gì 31,400 ini kemai price ya. Si jauh kena off tak lama tu ni kena kerja price. Kena price saya dah. Ani mak habiro Godrej tu ani mak habiro. Aduga semaina si je pen yau apa kerja nama di 31,400 tadi lama orang ni kau ada orang ni kita hingga ni dah. Di sini mana kena badan mengada aduga si sini wang baru kena begini kau. Si sini mu kau ni saya fitting semaina oil bersih oil oil dah arwah itu bersihnya pan yang jauh ni kau suruh bersihnya kau yang jadi bersih disingkun hundoi ke so hunda ni ba 23,300 ni kau kan yang jadi bersih,
ꯄ꯭ꯔꯤꯟ ꯑꯣꯏꯇꯥꯔꯒꯁꯨ ꯁꯤꯒꯤ ꯃꯄꯥꯟ ꯌꯥꯎꯕꯁꯦ VIP ꯇꯥꯏꯞ ꯑꯣꯏꯗꯕꯁꯦꯀꯣ ꯑꯧ 31,400 ꯑꯗꯨ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯏꯚꯦꯟ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏ ꯃꯦꯒꯥ ꯁꯦꯜꯁ ꯃꯇꯝꯗꯗꯤ ꯍꯥꯏꯔꯤꯕ ꯄ꯭ꯔꯥꯏꯁꯁꯤꯗꯒꯤꯁꯨ ꯍꯦꯟꯅ ꯑꯩꯈꯣꯏ ꯑꯃꯨꯛ ꯇꯥꯖꯔꯛꯈꯤꯅꯤꯀꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯕ꯭ꯂꯨꯒꯤꯗꯣ ꯎꯠꯂꯨ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯎꯠꯆꯔꯛꯀꯦꯀꯣ ꯕ꯭ꯂꯨ ꯍꯥꯏꯈ꯭ꯔꯦ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤꯁꯦ ꯍꯥꯏꯐꯦꯠ ꯑꯩ ꯆꯥꯎꯔꯥꯛꯅ ꯍꯥꯏꯖꯔꯛꯀꯦ ꯑꯩꯈꯣꯏꯒꯤ ꯐꯣꯔ ꯐꯦꯁꯇ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄꯣꯠꯁꯦ ꯁꯤꯁꯦ ꯃꯥꯔꯀꯦꯠꯇ ꯑꯩꯈꯣꯏꯅ ꯌꯣꯟꯕ ꯇꯥꯔ ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯗꯨꯀꯥꯟꯗ ꯌꯣꯟꯕ ꯑꯣꯏꯇꯥꯔꯒꯗꯤ ꯁꯤꯁꯦ 12,000ꯒ ꯀꯨꯟꯃꯔꯤ ꯑꯗꯨꯝ ꯌꯣꯜꯂꯦꯕꯀꯣ ꯑꯗꯨ ꯄꯦꯅꯥꯗ ꯍꯧꯖꯤꯛ 22ꯗ ꯍꯧꯖꯤꯛ ꯊꯥꯗꯣꯛꯆꯔꯤꯀꯣ ꯁꯤ ꯐꯣꯔ ꯐꯦꯁꯁꯦ ꯁꯤꯅ ꯃꯈꯥꯗ ꯗ꯭ꯔꯣꯋꯔ ꯌꯥꯎꯗꯕ ꯑꯣꯏꯗꯣꯏꯅꯤꯀꯣ ꯗ꯭ꯔꯣꯋꯔ ꯌꯥꯎꯕꯁꯨ ꯂꯩꯒꯅꯤ ꯌꯥꯎꯗꯕꯁꯨ ꯂꯩꯒꯅꯤ ꯑꯗꯣ ꯁꯤꯅ ꯌꯥꯎꯗꯕ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯌꯦꯜꯂꯣ ꯀꯂꯔꯁꯤꯅ ꯊ꯭ꯔꯤ ꯐꯦꯁ ꯑꯣꯏꯗꯣꯏꯅꯦ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯑꯩꯈꯣꯏꯅ ꯁꯦꯂꯤꯡ ꯄ꯭ꯔꯥꯏꯁ ꯍꯥꯏꯇꯥꯔꯦ 13,000 ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯣꯡꯂꯤ 16,000 ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯒ ꯁꯤꯅ ꯑꯩꯈꯣꯏ ꯐꯣꯔ ꯐꯦꯁꯇ ꯃꯌꯥꯏꯗ ꯗ꯭ꯔꯣꯋꯔ ꯌꯥꯎꯕ ꯑꯣꯏꯗꯣꯏꯕꯀꯣ ꯃꯌꯥꯏꯗ ꯗ꯭ꯔꯣꯋꯔ ꯌꯥꯎꯕ ꯁꯤꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯁꯥꯖꯕ ꯑꯣꯏꯗꯣꯏꯅꯦ ꯑꯗꯨꯒ ꯁꯤꯁꯦ ꯃꯥꯔꯀꯦꯠꯇ ꯀꯌꯥꯃꯨꯛ ꯌꯣꯟꯒꯦ ꯍꯥꯏꯕ ꯃꯇꯝꯗ 19,000 ꯑꯗꯥꯏꯃꯨꯛ ꯌꯣꯜꯂꯦꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯄꯦꯅꯥꯒꯤ ꯄ꯭ꯔꯥꯏꯁꯇ ꯍꯥꯏꯇꯥꯔꯒꯗꯤ 25,000ꯗ ꯄꯤꯖꯩꯀꯣ ꯁꯤꯁꯦ ꯗ꯭ꯔꯣꯋꯔ ꯌꯥꯎꯕꯗꯤ ꯀꯌꯥ ꯑꯣꯏꯒꯦ ꯗ꯭ꯔꯣꯋꯔ ꯌꯥꯎꯕ ꯃꯇꯥꯏ ꯃꯇꯥꯏꯗ ꯌꯥꯎꯕꯗꯣ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯁꯤꯅ ꯃꯌꯥꯏꯗꯇꯪ ꯌꯥꯎꯕꯅꯤꯀꯣ ꯃꯇꯥꯏ ꯃꯇꯥꯏꯗ ꯌꯥꯎꯕꯁꯨ ꯂꯩꯀꯣ ꯑꯗꯨꯁꯨ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯍꯧꯖꯤꯛ ꯃꯃꯜ ꯃꯈꯥꯗꯣ ꯁꯤꯒꯤ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯁꯤꯒꯤ ꯐꯣꯔ ꯐꯦꯁꯇ ꯃꯌꯥꯏꯗ ꯗ꯭ꯔꯣꯋꯔ ꯌꯥꯎꯕꯁꯦ ꯁꯤꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯁꯥꯖꯕꯗꯣ ꯑꯣꯏꯗꯣꯏꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯄꯦꯅꯥꯗ ꯌꯣꯟꯖꯕ ꯄ꯭ꯔꯥꯏꯁ ꯍꯥꯏꯇꯥꯔꯗꯤ 25,000ꯁꯦ ꯑꯣꯐꯔ ꯄ꯭ꯔꯥꯏꯁꯇꯅꯤꯀꯣ ꯃꯌꯥꯝ ꯁꯤ ꯌꯦꯡꯕꯤꯔꯣ ꯁꯤꯁꯦ 25,000ꯅꯤꯀꯣ ꯁꯤꯁꯦ 25,000 ꯑꯗꯨꯒ ꯁꯤꯗꯅ ꯑꯃꯨꯛ ꯁꯤꯗꯨ ꯃꯈꯥꯗ ꯗ꯭ꯔꯣꯋꯔ ꯀꯩꯝꯇ ꯌꯥꯎꯗꯕꯤꯀꯣ ꯐꯣꯔ ꯐꯦꯁ ꯁꯤꯗ ꯑꯩꯈꯣꯏꯅ ꯄꯤꯖꯔꯤꯕꯁꯦ ꯁꯨꯞꯅꯇꯪꯒꯤ 22,000ꯗꯅꯤꯀꯣ ꯑꯩꯈꯣꯏꯅ ꯑꯣꯐꯔꯗ ꯍꯧꯖꯤꯛ ꯄꯤꯖꯔꯤꯕꯁꯦ 22,000 ꯁꯨꯁꯃꯤꯇꯥ ꯔꯥꯖꯀꯨꯃꯥꯔꯤ ꯁꯤꯁꯦ ꯌꯥꯕꯤꯔꯕꯣ ꯁꯤꯁꯦ 22,000ꯅꯤꯀꯣ ꯑꯣꯐꯔ ꯄ꯭ꯔꯥꯏꯁꯇ ꯍꯥꯏꯇꯥꯔꯦ ꯗ꯭ꯔꯣꯋꯔ ꯌꯥꯎꯕꯁꯦ ꯌꯥꯎꯕꯗꯤ ꯀꯌꯥ ꯑꯣꯏꯗꯣꯏꯅꯣ ꯀꯩꯁꯥꯝ ꯁꯤꯜꯚꯤꯌꯥ ꯀꯣ ꯗ꯭ꯔꯣꯋꯔ ꯌꯥꯎꯕ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯗ꯭ꯔꯣꯋꯔ ꯌꯥꯎꯕꯁꯦ ꯁꯤꯅ ꯑꯃꯨꯛ ꯃꯇꯥꯏꯗ ꯎꯠꯂꯒꯦꯀꯣ ꯁꯤꯁꯤꯅ ꯑꯃꯨꯛ ꯃꯇꯥꯏꯗ ꯍꯥꯞꯄ ꯑꯣꯏꯗꯣꯏꯅꯤꯀꯣ ꯃꯇꯥꯏꯗ ꯌꯥꯎꯕ ꯑꯣꯏꯗꯣꯏꯅꯦꯕ ꯁꯤ ꯗ꯭ꯔꯣꯋꯔꯁꯤꯅꯀꯣ ꯁꯤꯁꯨ ꯐꯣꯔ ꯐꯦꯁꯇꯤ ꯑꯗꯨꯃꯛ ꯑꯣꯏꯒꯅꯤ ꯑꯗꯨꯝ ꯗ꯭ꯔꯣꯋꯔꯗꯨ ꯃꯈꯥꯗ ꯍꯥꯞꯄ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯑꯩꯈꯣꯏꯅ ꯑꯣꯐꯔ ꯄ꯭ꯔꯥꯏꯁꯇ ꯑꯩꯈꯣꯏꯅ ꯄꯤꯖꯔꯤꯕꯁꯤ ꯁꯨꯞꯅꯇꯪꯒꯤ 15,000ꯗ ꯄꯤꯖꯕꯅꯤꯀꯣ 25,000 ꯁꯤꯁꯦ ꯑꯩꯈꯣꯏ 25,000 ꯊꯥꯖꯩꯀꯣ ꯁꯤꯁꯦ ꯑꯗꯨꯒ ꯗ꯭ꯔꯣꯋꯔ ꯌꯥꯎꯕꯁꯦ ꯃꯈꯜ ꯃꯈꯜ ꯃꯇꯥꯏꯗ ꯌꯥꯎꯕ ꯃꯌꯥꯏꯗ ꯌꯥꯎꯕ ꯑꯁꯤ ꯂꯩꯀꯣ ꯑꯗꯨꯁꯨ ꯑꯩ ꯎꯠꯆꯔꯛꯀꯦ ꯁꯤꯁꯨ ꯐꯣꯔ ꯐꯦꯁ ꯑꯣꯏꯗꯣꯏꯅꯦ ꯐꯣꯔ ꯐꯦꯁꯇ ꯁꯤꯁꯨ ꯑꯩꯈꯣꯏ 25,000 ꯑꯣꯏꯗꯣꯏꯅꯤꯀꯣ ꯁꯤ ꯃꯈꯥꯗ ꯗ꯭ꯔꯣꯋꯔꯁꯤ ꯌꯥꯎꯕꯁꯦ ꯁꯤꯗ ꯃꯇꯥꯏ ꯃꯇꯥꯏ ꯌꯥꯎꯕ ꯍꯥꯏꯇꯥꯔꯦ Samananda Thoptong Penana Yaifare Kaisam Sylvia ꯌꯥꯗ꯭ꯔꯥ ꯑꯝꯇꯪ ꯍꯥꯏꯕꯤꯔꯣꯀꯣ ꯍꯧꯖꯤꯛ ꯍꯪꯉꯝꯕꯗꯣꯀꯣ ꯐꯣꯔ ꯐꯦꯁ ꯃꯤꯔꯔ ꯌꯥꯎꯕ ꯅ ꯀꯌꯥ ꯑꯣꯏꯒꯦ ꯐꯣꯔ ꯐꯦꯁ ꯃꯤꯔꯔ ꯌꯥꯎꯕꯁꯦ ꯁꯤ ꯂꯩꯖꯔꯦꯀꯣ ꯁꯤꯗ ꯐꯣꯔ ꯐꯦꯁ ꯃꯤꯔꯔ ꯌꯥꯎꯕ ꯁꯤꯗ ꯃꯈꯥꯗ ꯌꯥꯎꯔꯛꯑꯅꯤ ꯉꯁꯥꯏꯗ ꯆꯞ ꯃꯥꯟꯅꯅꯀꯣ ꯃꯇꯥꯏ ꯃꯇꯥꯏꯗ ꯑꯩꯈꯣꯏ ꯃꯤꯔꯔ ꯌꯥꯎꯔꯦꯀꯣ ꯍꯥꯏꯔꯤꯕ ꯄ꯭ꯔꯥꯏꯁ ꯑꯁꯦ ꯑꯩꯈꯣꯏ 27,500 ꯑꯣꯏꯔꯛꯀꯅꯤꯀꯣ 27,500 ꯑꯣꯏꯔꯛꯀꯅꯤ ꯍꯧꯖꯤꯛ ꯃꯈꯜ ꯃꯈꯜ ꯂꯩꯈ꯭ꯔꯦ ꯁꯤꯅ ꯑꯩꯈꯣꯏ ꯂꯣꯀꯦꯜ ꯃꯦꯠ ꯉꯥꯛꯇꯅꯤꯀꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯁꯥꯖꯕ ꯉꯥꯛꯇ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯒ ꯁꯤꯗ ꯂꯩꯔꯤꯕꯁꯤꯡꯁꯤꯅ ꯑꯩꯈꯣꯏ ꯇꯥꯇꯥꯒꯤ ꯁ꯭ꯇꯤꯜ ꯑꯦꯟ ꯁ꯭ꯇꯥꯏꯜꯒꯤ ꯑꯣꯏꯗꯣꯏꯅꯤꯀꯣ ꯇꯥꯇꯥꯒꯤ ꯁ꯭ꯇꯤꯜ ꯑꯦꯟ ꯁ꯭ꯇꯥꯏꯜꯒꯤ ꯁꯤꯁꯨ ꯄꯣꯠ ꯑꯗꯨꯝ ꯂꯤꯡꯉꯤ ꯃꯌꯥꯝ ꯂꯥꯛꯁꯟꯕꯤꯔꯣꯀꯣ ꯍꯟꯗꯛ ꯌꯥꯝ ꯍꯥꯏꯗꯤ ꯃꯑꯣꯡ ꯇꯥꯅ ꯍꯧꯖꯤꯛ ꯄꯣꯠ ꯆꯩ ꯊꯝꯕ ꯍꯧꯔꯅꯤ ꯑꯩꯈꯣꯏ ꯁꯣꯐꯥ ꯊꯝꯕꯗ ꯑꯣꯏꯔꯁꯨ ꯄ꯭ꯔꯣꯄꯔ ꯅꯥꯏꯅ ꯊꯝꯕ ꯍꯧꯔꯅꯤꯀꯣ ꯍꯧꯖꯤꯛ ꯖꯒꯥꯗꯣ ꯁ꯭ꯄꯦꯁ ꯌꯥꯝ ꯍꯥꯡꯉꯛꯑꯕꯅꯤꯅ ꯑꯣꯒꯁ ꯐꯥꯔꯁꯠ ꯋꯤꯛ ꯑꯗꯨꯋꯥꯏꯗ ꯑꯩꯈꯣꯏꯒꯤ ꯁꯣꯐꯥ ꯑꯅꯧꯕ ꯃꯈꯜ ꯐꯖꯅ ꯌꯧꯔꯛꯄ ꯍꯧꯔꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯂꯥꯛꯁꯟꯕꯤꯔꯣ ꯑꯣꯒꯁ ꯍꯧꯔꯛꯄꯗꯀꯣ ꯑꯣꯒꯁ ꯍꯧꯔꯛꯄꯗ ꯂꯥꯛꯁꯟꯕꯤꯔꯣ ꯐꯥꯔꯁꯠ ꯋꯤꯛ ꯑꯗꯨꯋꯥꯏꯗ ꯂꯣꯏ ꯌꯧꯁꯤꯟꯅꯔꯅꯤ ꯄꯣꯠ ꯆꯩꯁꯦ ꯍꯧꯖꯤꯛ ꯂꯝꯕꯤꯗ ꯂꯩꯔꯤꯕꯀꯣ ꯑꯗꯨꯅ ꯁꯤꯁꯦ ꯄꯤꯛ ꯊꯜꯂꯅꯤ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯌꯧꯁꯤꯜꯂꯛꯄꯒ ꯕ꯭ꯂꯦꯛ ꯇꯨ ꯍꯥꯏꯔꯛꯑꯣ ꯐꯣꯔ ꯐꯦꯁ ꯇꯨ ꯕ꯭ꯂꯦꯛ ꯁꯨꯁꯃꯤꯇꯥ ꯔꯥꯖꯀꯨꯃꯥꯔꯤ ꯁꯤꯁꯦ ꯑꯣꯏꯗꯣꯏ ꯅꯠꯇ꯭ꯔꯣ ꯁꯤꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯌꯣꯟꯖꯔꯤꯁꯦ ꯃꯃꯜ ꯑꯇ ꯆꯞ ꯃꯥꯟꯅꯩꯀꯣ ꯐꯣꯔ ꯐꯦꯁ ꯑꯣꯏꯕꯁꯤꯅ 15,000 ꯍꯥꯏꯇꯥꯔꯦ ꯄꯦꯅꯥ ꯑꯣꯐꯔ ꯄ꯭ꯔꯥꯏꯁꯅꯤꯀꯣ ꯑꯗꯣ ꯑꯇꯣꯞꯄꯗ ꯍꯪꯕꯤꯌꯣ ꯑꯗꯨꯝ ꯃꯃꯜꯗꯤ ꯑꯗꯨꯝ ꯈꯦꯠꯅꯒꯅꯤ ꯄꯦꯅꯥꯒꯀꯣ ꯁꯨꯃꯥꯏꯅ ꯂꯩꯌꯦ
ꯁꯤꯗ ꯐꯤ ꯌꯥꯟꯐꯝ ꯑꯣꯏꯗꯣꯏꯅꯤꯀꯣ ꯐꯤ ꯌꯥꯟꯐꯝ ꯁꯤꯗ ꯐꯤ ꯌꯥꯟꯐꯝ ꯑꯣꯏꯔꯅꯤ ꯁꯤꯗ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯐꯣꯜꯗꯤꯡ ꯇꯧꯔꯒ ꯑꯩꯈꯣꯏ ꯄꯣꯠ ꯆꯩ ꯊꯨꯞꯄꯒ ꯍꯥꯏꯗꯤ ꯐꯅꯦꯛ ꯊꯝꯕ ꯌꯥꯔꯦ ꯐꯤꯔꯣꯟ ꯈꯣꯡꯒ꯭ꯔꯥꯎ ꯐꯨꯔꯤꯠ ꯊꯝꯕ ꯌꯥꯔꯦ ꯐꯖꯅ ꯊꯨꯞꯄꯒ ꯍꯥꯏꯗꯤ ꯃꯆꯥ ꯃꯆꯥ ꯄꯤꯔꯦꯀꯣ ꯁꯤꯗꯁꯨ ꯁꯨꯃꯥꯏꯅ ꯄꯤꯔꯦ ꯃꯌꯥꯏꯗꯅ ꯑꯩꯈꯣꯏ ꯀꯩꯅꯣ ꯑꯣꯏꯔꯛꯑꯅꯤꯀꯣ ꯐꯤ ꯌꯥꯅꯕꯀꯣ ꯃꯌꯥꯝ ꯂꯥꯏꯐꯁꯦ ꯁꯤꯌꯔ ꯇꯧꯁꯟꯕꯤꯌꯨ ꯃꯌꯥꯝ ꯂꯥꯏꯐꯁꯤꯗ ꯁꯤꯌꯔ ꯇꯧꯁꯟꯕꯤꯌꯨ ꯍꯧꯖꯤꯛ ꯌꯥꯝ ꯐꯖꯕ ꯄ꯭ꯔꯤꯟ ꯍꯥꯏꯇꯥꯔꯒꯗꯤ ꯃꯣꯏ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯤ ꯄ꯭ꯔꯤꯟꯁꯦ ꯁꯤ ꯌꯥꯝ ꯐꯖꯕꯅꯤꯀꯣ ꯍꯥꯏꯗꯤ ꯎ ꯃꯥꯟꯕꯅꯦ ꯁꯤ ꯄ꯭ꯔꯤꯟꯁꯦ ꯌꯥꯝ ꯐꯖꯕꯅꯦ ꯁꯤꯗꯤ ꯃꯅꯤꯄꯨꯔ ꯁꯥꯕ ꯅꯠꯇꯦꯀꯣ ꯇꯥꯇꯥꯒꯤ ꯁ꯭ꯇꯤꯜ ꯑꯦꯟ ꯁ꯭ꯇꯥꯏꯜꯒꯤꯗꯅꯤꯀꯣ ꯁꯤ ꯌꯥꯝ ꯐꯖꯕꯅꯦ ꯁꯤ ꯄꯣꯠꯁꯦ ꯍꯥꯏꯗꯤ ꯄꯣꯠꯁꯨ ꯃꯑꯣꯡ ꯌꯥꯝ ꯇꯥꯏꯑꯕ ꯑꯗꯨꯒ ꯌꯥꯝ ꯂꯤꯡ ꯂꯤꯡ ꯂꯥꯎꯔꯒꯀꯣ ꯃꯑꯣꯡ ꯌꯥꯝ ꯇꯥꯏ ꯁꯤꯁꯦ ꯃꯣꯏꯁꯨ ꯐ꯭ꯂꯋꯔ ꯑꯗꯨꯝ ꯌꯥꯎꯋꯦ ꯁꯤꯗ ꯑꯗꯨꯝ ꯌꯥꯎꯋꯦ ꯐ꯭ꯂꯋꯔ ꯁꯤ ꯃꯥꯏ ꯂꯣꯛꯇ ꯌꯥꯎꯋꯦꯀꯣ ꯁꯣꯗꯤ ꯁꯤꯗ ꯂꯣꯏ ꯂꯩꯔꯦ ꯑꯗꯨꯅ ꯀꯌꯥ ꯄꯤꯔꯤꯅꯣ ꯇꯥꯇꯥꯒꯤꯗꯨ ꯁꯨꯁꯃꯤꯇꯥ ꯔꯥꯖꯀꯨꯃꯥꯔꯤ ꯍꯥꯏꯖꯔꯛꯀꯦ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯌꯣꯜꯂꯤꯁꯦ 43,800 ꯌꯣꯟꯖꯕꯅꯤꯀꯣ 43,800ꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯦꯒꯥ ꯁꯦꯜꯁ ꯃꯇꯝꯗ ꯑꯩꯈꯣꯏ ꯑꯣꯒꯁ ꯃꯦꯒꯥ ꯁꯦꯜꯁꯇꯗꯤ ꯍꯥꯏꯔꯤꯕ ꯄ꯭ꯔꯥꯏꯁ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏ ꯇꯥꯅ ꯄꯤꯖꯒꯅꯤꯀꯣ ꯑꯩꯒꯤ ꯂꯥꯏꯐ ꯍꯧꯕꯗꯩꯁꯨ ꯌꯦꯡꯉꯦ ꯂꯥꯏꯐꯁꯨ ꯑꯩꯅ ꯀꯦꯂꯤꯀꯣ ꯕ꯭ꯔꯣ ꯁꯤꯌꯔꯁꯨ ꯀꯨꯏꯅ ꯇꯧꯕ ꯑꯗꯨꯒ ꯂꯥꯏꯐꯁꯨ ꯌꯦꯡꯖꯔꯤ ꯀꯃꯦꯟꯁꯨ ꯇꯧꯔꯤ ꯂꯛꯁꯃꯤ ꯆꯅꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯩꯈꯣꯏ ꯐꯦꯁꯕꯨꯛꯇꯁꯨ ꯑꯩꯈꯣꯏ ꯀꯃꯦꯟ ꯇꯧꯕꯤꯕ ꯑꯩꯈꯣꯏ ꯁꯤꯌꯔ ꯇꯧꯕꯤꯕꯒꯤꯁꯨ ꯑꯩꯈꯣꯏ ꯂꯣꯇ꯭ꯔꯤ ꯇꯧꯏꯀꯣ ꯑꯗꯨꯅ ꯃꯊꯪ ꯃꯅꯥꯎ ナꯏꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯏꯟꯁꯇꯥꯒ꯭ꯔꯥꯝꯒꯤ ꯇꯧꯔꯛꯀꯅꯤ ꯍꯧꯖꯤꯛ ꯌꯨꯇ꯭ꯌꯨꯕꯀꯤꯁꯨ ꯑꯣꯏꯅ ꯑꯩꯈꯣꯏ ꯃꯊꯪ ꯃꯅꯥꯎ ナꯏꯅ ꯑꯩꯈꯣꯏ ꯇꯧꯖꯔꯛꯀꯅꯤꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯂꯣꯇ꯭ꯔꯤꯁꯦ ꯃꯊꯪ ꯍꯥꯏꯗꯤ ꯐꯦꯁꯕꯨꯛꯀꯤ ꯑꯃꯨꯛ ꯂꯣꯏꯔꯕꯅꯤꯅ ꯑꯩꯈꯣꯏ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯑꯃꯨꯛ ꯇꯧꯔꯛꯈꯤꯅꯤ ꯌꯨꯇ꯭ꯌꯨꯕꯇ ꯑꯃꯨꯛ ꯇꯧꯔꯛꯈꯤꯅꯤ ꯃꯊꯪ ꯇꯧꯔꯛꯀꯅꯤꯀꯣ ꯁꯤꯗꯅꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯈꯪꯉꯤ ꯌꯥꯝ ꯇꯣꯏꯅ ꯑꯗꯨꯝ ꯌꯥꯎꯕꯤꯔꯛꯄꯅꯦ ꯑꯩꯈꯣꯏ ꯐꯦꯁꯕꯨꯛꯇꯁꯨꯀꯣ ꯃꯤꯜꯇꯟꯒꯤ ꯐ꯭ꯂꯥꯛꯁꯇꯣ ꯑꯝꯇ ꯌꯦꯡꯖꯒꯦ ꯑꯝꯇ ꯎꯠꯆꯔꯛꯀꯦ ꯑꯩꯗꯣ ꯒꯣꯗ꯭ꯔꯦꯖꯀꯤ ꯃꯌꯥꯝ ꯍꯥꯏꯀꯥꯟꯗ ꯀꯥꯎꯊꯣꯛꯎꯔꯦ ꯃꯤꯜꯇꯟꯒꯤ ꯐ꯭ꯂꯥꯛꯁ Newton Park है Newton Park Newton Park Newton Park क्या लगा लेंगे Newton Park कल सुबह भी ले हाँ Newton Park ले Newton Park सारे खड़े हैं ले या ले जा फाइव लीटर की ले बा अखोई मिल्टन की ओनदी 5 लीटर की हजिक पोत चतखरे हजिक अदो अखोई अथुबददी लिस्ट इखतलगा हापसगे नब तवरेको मिल्टन की फ्लास्क से हजिक 5 लीटर की ओनदी अखोई लेजरमजे अखोइदा स्टोरदको अपामबगी अपामबगाक्ता कोंगावैदा सुसिंदा लाइव हम तो येंबिरी लापिरो सुसिंदा राजकुमारी अखोई ऑफर चावना पिजगेको लाइव तो येंपसिंगी ओनदीको अपामबगी अपामगाक्ताको मिल्टन फ्लास्क लक्ष्मी चनु अखोई मिल्टन गिसे अखोई अपडेट तौजरके लाफगा मचा मचाददी ओइन लेको अदुगो अखोई 30% पिबा 20% पिबा अदवाना पिजये MRP दगी तबदबो हजिक अदोमना पाम्बीबा 5 लीटर की दोदी हजिक अखोइदा स्टॉक तखिबो ओइबना अखोई सिदि लेजरे अदुगा अखोई हेक लेइबगा अखोई दम अपडेट तौजरकेबो अतोप्पा के मतंग सोफा क्रीम कलर दो प्राइस अमता सोफा क्रीम सिजो जरा बिरा प्राइसिंग हाँ क्या ओ 시제 시기 시절에 이 포체
ꯌꯥꯎꯗ꯭ꯔꯒꯅ ꯑꯩꯈꯣꯏ 55 ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯌꯥꯎꯔꯒꯅ 70 ꯑꯗꯣ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏ ꯑꯣꯐꯔ ꯄ꯭ꯔꯥꯏꯁꯅꯤꯀꯣ ꯑꯣꯐꯔ ꯄ꯭ꯔꯥꯏꯁꯅꯤꯀꯣ ꯁꯤ ꯂꯦꯗꯔꯒꯤ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯗꯨꯅ ꯌꯥꯝ ꯊꯤꯅ ꯄꯣꯠꯇꯤ ꯌꯥꯝ ꯊꯤ ꯐꯕ ꯄꯣꯠ ꯑꯣꯏꯗꯣꯏꯅꯤ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏꯕ ꯄꯣꯠ ꯑꯣꯏꯔꯅꯤꯀꯣ ꯐꯝꯕ ꯈꯣꯠꯄꯒꯤꯗꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ ꯑꯗꯨꯝ ꯑꯣꯏꯌꯦ ꯁꯤ ꯁꯣꯐꯥꯁꯦ ꯃꯈꯥꯗꯨ ꯆꯤꯡꯊꯣꯛ ꯐꯃꯨꯡ ꯑꯣꯏꯕꯁꯨ ꯌꯥꯕꯗꯨꯔꯣ ꯑꯗꯨꯗꯤ ꯌꯥꯕꯗꯨꯗꯤ ꯑꯣꯏꯗꯦ ꯑꯗꯨꯒ ꯑꯗꯣꯝꯅ ꯑꯗꯨ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯑꯩꯈꯣꯏ ꯄꯤꯕ ꯉꯝꯖꯅꯤꯀꯣ ꯂꯥꯏꯚ ꯁꯤꯌꯔ ꯇꯧꯕ ꯀꯃꯦꯟ ꯇꯧꯕ ꯃꯌꯥꯝ ꯄꯣꯠ ꯂꯩꯕ ꯂꯥꯛꯑꯗꯤ ꯑꯣꯐꯔ ꯆꯥꯎꯅ ꯆꯥꯎꯅ ꯄꯤꯌꯨꯀꯣ ꯂꯛꯁꯃꯤ ꯆꯅꯨ ꯁꯣꯏꯗꯅ ꯂꯥꯛꯄꯤꯌꯣ ꯍꯥꯏꯗꯤ ꯃꯃꯤꯡꯗ ꯑꯗꯨꯝ ꯄꯟꯕꯤꯌꯨꯀꯣ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯆꯥꯎꯅ ꯑꯩꯈꯣꯏ ꯇꯧꯖꯅꯕ ꯇꯧꯒꯦ ꯑꯩꯈꯣꯏ ꯍꯥꯏꯗꯤ ꯑꯗꯣꯝꯅꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯤꯕꯅꯤꯅ ꯑꯩꯈꯣꯏꯅꯁꯨ ꯑꯗꯣꯝꯅ ꯂꯥꯛꯄ ꯃꯇꯝꯗ ꯀꯩꯗꯧꯕꯒꯤ ꯑꯩꯈꯣꯏꯅ ꯑꯣꯐꯔ ꯄꯤꯔꯣꯏꯗꯣꯏꯅꯣ ꯁꯟꯗꯦꯁꯨ ꯍꯥꯡꯕ꯭ꯔꯣ ꯁꯟꯗꯦꯁꯨ ꯑꯗꯨꯝ ꯍꯥꯡꯉꯦ ꯑꯩꯈꯣꯏ ꯄꯦꯅꯥ ꯏꯁꯇꯣꯔ ꯑꯩꯈꯣꯏ ꯂꯣꯟꯕ ꯂꯩꯇ꯭ꯔꯗꯤ ꯑꯗꯨꯝ ꯂꯣꯏ ꯍꯥꯡꯉꯦꯀꯣ ꯐꯦꯁꯕꯨꯛꯇꯁꯨ ꯑꯝꯇ ꯉꯁꯥꯏ ꯊꯥꯒꯠꯈꯤꯕ ꯂꯤꯡꯛꯇꯣ ꯑꯝꯇꯪ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯃꯌꯥꯝ ꯁꯟꯗꯦꯁꯨ ꯍꯥꯡꯕꯗ ꯁꯟꯗꯦ ꯍꯥꯡꯕ ꯁꯦꯝꯁꯨꯡꯒꯤ ꯇꯤꯚꯤ ꯃꯌꯥꯝ ꯌꯧꯔꯛꯑꯦꯀꯣ ꯁꯦꯝꯁꯨꯡꯒꯤ ꯇꯤꯚꯤ ꯌꯥꯝ ꯍꯪꯕꯤꯔꯝꯕꯗꯣ ꯁꯦꯝꯁꯨꯡꯒꯤ ꯍꯥꯏꯌꯔꯒꯤ ꯑꯣꯃꯤꯒꯤ ꯍꯧꯖꯤꯛ ꯃꯈꯜ ꯃꯈꯜ ꯂꯥꯛꯑꯦ ꯍꯧꯖꯤꯛ ꯑꯅꯧ ꯑꯅꯧꯕ ꯂꯩꯔꯦ ꯁꯦꯝꯁꯨꯡꯒꯤ ꯑꯣꯏꯅꯗꯤ EMI ꯌꯥꯏꯀꯣ ꯑꯗꯨꯁꯨ 0% ꯑꯩꯈꯣꯏ ꯀꯩꯅꯣ ꯂꯧꯗꯕꯤꯗ ꯏꯟꯇꯔꯦꯁ ꯌꯥꯎꯗꯕꯤꯗꯀꯣ ꯏꯟꯇꯔꯦꯁ ꯌꯥꯎꯗꯕꯤꯗ ꯁꯦꯝꯁꯨꯡꯒꯤ ꯍꯧꯖꯤꯛ ꯂꯣꯏ ꯂꯩꯔꯦ ꯁꯒꯣꯜꯕꯟꯒꯤ ꯆꯠꯂꯨꯔꯦ ꯁꯤꯗ ꯑꯃꯨꯛ ꯂꯥꯛꯑꯒꯦ ꯀꯩꯁꯥꯝ ꯁꯤꯜꯕꯤꯌꯥ ꯂꯥꯛꯄꯤꯌꯨ ꯁꯤꯗꯅ ꯍꯦꯟꯅ ꯄꯣꯠ ꯌꯥꯝ ꯁꯨꯕ ꯍꯦꯜꯂꯤꯀꯣ ꯑꯗꯣꯝꯅ ꯍꯥꯏꯗꯤ ꯑꯄꯥꯝꯕꯁꯤꯡꯗꯣ ꯁꯤꯗꯅ ꯍꯦꯟꯅ ꯃꯔꯥꯡ ꯀꯥꯏꯅ ꯈꯟꯕ ꯌꯥꯔꯒꯅꯤꯀꯣ ꯑꯥꯗꯗꯤ ꯍꯥꯏꯗꯤ ꯈꯔ ꯄꯣꯠꯇꯣ ꯈꯔ ꯊꯝꯃꯦꯕ ꯍꯥꯏꯗꯤ ꯏꯁꯄꯦꯁꯇꯣ ꯂꯩꯇꯕꯅꯤꯅꯀꯣ ꯁꯤꯗꯗꯤ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯕꯅꯤꯅ ꯑꯗꯣꯝꯅ ꯑꯄꯥꯝꯕꯈꯩꯁꯨ ꯂꯣꯏ ꯐꯪꯕ ꯉꯝꯃꯅꯤ ꯏꯅꯤꯡꯇꯝꯅ ꯈꯟꯕ ꯉꯝꯃꯅꯤ ꯍꯥꯏꯇꯥꯔꯦ ꯄꯣꯠꯇꯨ ꯂꯣꯏ ꯐꯔ ꯂꯩꯔꯕꯅꯤꯅ ꯍꯧꯖꯤꯛ ꯂꯥꯎꯄꯦꯂꯥꯒꯤ ꯍꯧꯖꯤꯛ 25% ꯑꯣꯐ ꯂꯩꯀꯣ ꯂꯥꯎꯄꯦꯂꯥꯒꯤ ꯗꯤꯅꯔ ꯁꯦꯠ 25% 30% ꯄꯤꯕ ꯂꯩ ꯑꯗꯩ ꯀꯞꯁꯨ ꯀꯩꯁꯨ ꯂꯥꯎꯄꯦꯂꯥꯒꯤꯗꯃꯛ 25-30 ꯄꯤꯖꯔꯤꯀꯣ ꯐꯃꯨꯡꯁꯤꯡꯁꯨ ꯐꯖꯅ ꯑꯩꯈꯣই ꯑꯇꯣꯞꯄ ꯖꯒꯥ ꯑꯃꯗꯁꯨ ꯑꯩꯈꯣꯏ ꯐꯃꯨꯡꯒꯤ ꯑꯣꯏꯕ ꯌꯥꯝ ꯅꯥꯟꯅ ꯊꯝꯖꯔꯤ ꯑꯗꯨꯅ ꯐꯃꯨꯡꯒꯤ ꯑꯣꯏꯕꯁꯨ ꯑꯩꯈꯣꯏ ꯃꯐꯝ ꯆꯥ ꯆꯥꯅ ꯄꯤꯕ ꯍꯧꯔꯛꯑꯅꯤ ꯊꯝꯕ ꯍꯧꯔꯛꯑꯅꯤꯀꯣ ꯂꯥꯎꯄꯦꯂꯥꯒꯤ ꯗꯤꯅꯔ ꯁꯦꯠꯇꯣ ꯑꯣꯃꯤꯂꯥ ꯇꯈꯦꯜꯂꯝꯕ ꯃꯈꯥ ꯇꯥꯕꯤꯔꯣ ꯂꯥꯎꯄꯦꯂꯥꯒꯤ ꯗꯤꯅꯔ ꯁꯦꯠꯇꯣ ꯄ꯭ꯔꯥꯏꯁ ꯍꯥꯏꯔꯣ ꯍꯥꯏꯔꯥ ꯅꯠꯇ꯭ꯔꯒꯅ ꯄꯔꯁꯦꯟꯇꯦꯖ ꯀꯌꯥ ꯇꯥꯏ ꯍꯥꯏꯅꯣ ꯅꯠꯇ꯭ꯔꯒꯅ ꯀꯌꯥꯗꯒꯤ ꯍꯧꯒꯦ ꯍꯥꯏꯕ ꯄ꯭ꯔꯥꯏꯁꯤꯡꯗꯣ ꯍꯥꯏꯕꯤꯔꯛꯑꯣ ꯄ꯭ꯔꯥꯏꯁ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏꯕꯤꯔꯝꯃꯣ ꯂꯣꯏꯅ ꯂꯥꯎꯄꯦꯂꯥꯒꯤ ꯗꯤꯅꯔ ꯁꯦꯠꯁꯦ ꯑꯩꯈꯣꯏ ꯂꯨꯄꯥ 4,000 ꯄꯤꯕ 5 ꯄꯤꯕ 10 ꯄꯤꯕ ꯂꯩꯈ꯭ꯔꯦ ꯑꯗꯣ ꯍꯥꯏꯔꯤꯕ MRPꯗꯨꯗꯒꯤ ꯑꯩꯈꯣই 30 ꯇꯥꯕ 25% ꯇꯥꯕ ꯑꯗꯨꯃꯥꯏꯅ ꯇꯥꯖꯔꯛꯀꯅꯤꯀꯣ 25 ꯅꯠꯇ꯭ꯔ 30ꯗꯅ ꯗꯤꯅꯔ ꯁꯦꯠꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯇꯥꯖꯔꯛꯀꯅꯤ ꯑꯗꯨꯒ ꯂꯥꯎꯄꯦꯂꯥꯒꯤ ꯑꯣꯐꯔ ꯆꯥꯎꯅ ꯄꯤꯔꯤ ꯑꯣꯡꯂꯤ ꯗꯤꯅꯔ ꯁꯦꯠꯇ ꯅꯠꯇꯦꯀꯣ ꯂꯥꯎꯄꯦꯂꯥꯒꯤ ꯑꯩꯈꯣꯏ ꯀꯞ ꯁꯦꯠ ꯑꯗꯩ ꯑꯗꯨꯃꯥꯏꯅ ꯆꯤꯡꯕꯁꯤꯡ ꯂꯣꯏꯅꯃꯛ ꯄꯤꯔꯤꯀꯣ ꯂꯩꯕ ꯂꯥꯛꯆꯒꯦ ꯄ꯭ꯔꯥꯏꯁ ꯍꯥꯏꯕꯤꯔꯝꯃꯣ ꯂꯣꯏꯅ ꯄ꯭ꯔꯥꯏꯁ ꯍꯥꯏꯔꯛꯀꯦ MRPꯗꯤ ꯑꯩꯈꯣꯏ ꯍꯥꯏꯖꯔꯛꯀꯦ ꯍꯧꯖꯤꯛ ꯂꯥꯎꯄꯦꯂꯥꯒꯤ ꯍꯪꯕꯤꯔꯝꯕꯗꯀꯣ ꯃꯈꯜ ꯃꯈꯜ ꯑꯁꯤꯅ ꯑꯩꯈꯣꯏ 4,895 4,895 ꯁꯤꯗ ꯑꯩꯈꯣꯏ 25 ꯇꯥꯕ ꯌꯥꯎꯋꯦ 30 ꯇꯥꯕ ꯌꯥꯎꯋꯦꯀꯣ ꯑꯗꯨꯅ ꯃꯈꯜ ꯃꯈꯜ ꯂꯥꯛꯑꯅꯤ ꯁꯤꯗꯅ ꯑꯃꯨꯛ ꯀꯌꯥ ꯁꯤꯁꯨ 4,000 ꯁꯝꯊꯤꯡꯅꯦ 200 ꯀꯣ ꯁꯤꯅ 7,395 4,000 ꯄꯤꯕ 5,000 ꯄꯤꯕ 7,000 ꯄꯤꯕ ꯃꯈꯜ ꯃꯈꯜ ꯃꯌꯥꯝ ꯂꯩꯈ꯭ꯔꯦ ꯍꯥꯏꯔꯤꯕꯁꯤꯡꯗꯒꯤ ꯑꯩꯈꯣꯏ 25 ꯇꯥꯕ ꯌꯥꯎꯅꯤ 30 ꯇꯥꯕ ꯌꯥꯎꯅꯤꯀꯣ ꯃꯈꯜ ꯃꯈꯜ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯛꯑꯅꯤ ꯒ꯭ꯌꯥꯁ ꯁ꯭ꯇꯣꯞ ꯎꯁꯥ ꯄ꯭ꯔꯦꯁꯇꯤꯖ ꯍꯥꯏꯕꯤꯔꯛꯑꯣ ꯀꯩꯁꯥꯝ ꯁꯤꯜꯕꯤꯌꯥ ꯒ꯭ꯌꯥꯁ ꯁ꯭ꯇꯣꯞ ꯀꯔꯣꯝ ꯆꯠꯈ꯭ꯔꯦ ꯒ꯭ꯌꯥꯁ ꯁ꯭ꯇꯣꯞ ꯀꯔꯣꯝ ꯆꯠꯈ꯭ꯔꯦ ꯒ꯭ꯌꯥꯁ ꯁ꯭ꯇꯣꯞꯁꯦ ꯁ꯭ꯋꯥꯏꯗ ꯂꯩꯇꯕꯗꯤ ꯃꯥꯜꯂꯦ
कहा गैस स्टोव से स्वाद लेरमद्रे ओ रे उषा की प्रेस्टिज क्यों लेते हो उषा प्रेस्टिज ओ प्रेस्टिज ले प्रेस्टिज की लेरेको प्रेस्टिज की ऐसी है MRP da 12,000 ne hajik lai je 12,045 ne lai je ko penai price ta only 8,430 de pijai ko si ohum oi bejo ko 8,000 da prestige ki ni ko ji hai da 12,400 pi bedo koi penai price da koi 8,430 de pijai aduga sina mu 5 years warranty le ba si prestige ki ni ko sina ani dang pan bo ji ne aduga si sina 17,995 pi ko si ja aduga akhona yon badana 12,596 ta yole मैम ये पम हंगिंग बस हम हाबिरो को एकदम ना थाजरम नि या दुगा दम कोई कोई पोट अनौबा हायर की वाशिंग मशीन फ्रिज हम खल यो बज होरे को जब कोई पोट अनौबा ला को होरे अदे कोई पोट काय थोक सबनी को को होरे मैम एक्शन बिरो ऑफर चांग लेरे अखोई लोकेशन है लोकेशन याम हंग बदो होई सगोबल लाइन दे चुमदिंग लापिरो अदुगा HBS ग्राउंड लेबिदो दे चुमदिंग लापिरो संगाई ते यौदिकान दा कोई जपिना स्टोर टाउन ले मतो संगाई ते गदि अदुगि मति याम लामना रि तो गदबु संगाई ते रोड तुदम लापिरो अदुगा कोची सुगो फंगनी को ना सो ले सिजन हेन पोट सुबे हे को सगोबल लगे कोई पोट नो बुला पे जी काय थोप हो बनी को कोई 2% कैशबैक चले जाए मैम कोई साइड कोई है तो लॉ पे लाता ना तो कोई चलो जी जीवा की जो पिजाई अरे शेलो की जो पिजाई को कोई जो पी ऊपर से शेलो पिजे शेलो की जो पी को शेलो पी शेलो की ब्रोशल की शेलो पी को जे लॉ पे लाई कप शेयर मखल 35 पी 30 पी मखल एम नहीं को ओवन दस पी हजी कहोगी उषागी रासगोर को उषागी रासगोर हजी कहोदा उषागी रासगोर हजी 40% पीरी को 5 लीटर 7 लीटर हजी पीरी उषागी रासगोर हजी 40% ओपनिंग को पैम पीजरी हजी अतोपा गिदी ओने पीजे दु उषा दंगी ओने पीजे 5 लीटर 7 लीटर का एम लाइफ से होई ngasi di sajo losina ba tawjage aduga nongma kalan nongma thajara ke angchit amu ko thajara ke ko ngasi de ko thajara losina ga ngasi